KNAB Gilanda nupi ama yauna mioi mari mafam khangdri naga michamsing khudakta thadorakadabani ansam ngarang ayuk anganbadagi hauraduna ngamkhai paringda leiba kamjong district ki wangdi kaithel yauna namli amasung jet chorona chingba khulsingda Myanmar da best tawba KNAB gi masing yamlaba kedar singna bom amasung nongmai sizinaduna landarakpa thodoksingi manungda naga nupi ama yauna wangli kaithel da changdafam lawrakhiba Burmese refugees singi mioi ahum mafam khangdri hari langla langjil phangba ngamdriba naga nupi adugi maming Olina Ningsen kawi mahak Kangpat khulda ni hari ngarangi landa asida wangli khulda jingra Ningsen kauba tangkhul micham amasu mafam khangdana manglurabani adubu mahakti ngarang numidang pung 3:30 rom tarakpada tekta kaidana halakre mahakene bina akanba attack chatharamkiba wangli kaithel gi secretary su oiribini hari mahakna tekta kaidana mayumda halakkhrabasu mahaki mayumdi ate akai chatharamkiba kedar singh asina maina tumna thadoklamle hari pauche asina phangba report amagi matung inadi ngarang KNAB gi kedar singna khulsing asida chatharamkiba attack asigi mayokta NSCN IM gi kedar singna sumayok naduna khud thongnaki IM gi kedar singna makhoi gi mayokta khud tharuba horubadagi KNAB gi kedar sing adu mafam adu thadokduna chatkibani hari thaudu aduda IM gi maikai da so open yaukhidrabasu KNAB gi kedar sing gi manungda kuki lol da sokle haiduna launa bataki amasu makhoina chenkhiba lambi paringda I tarama thengnaki hari Amaramda thaudu asibu All Naga Student Association Manipur ansamna akanba mawongda yaningdaba phongdorakpaga loinana ngarangi thaudu asigi manung chana KNAB gi faduna pokhiba naga michamsing khudakta thadorakadabani hari makhata ngamkhai paringda leiba khulsing asida asiguma thaudok-sing thokhandanaba State Force amasung State Commando Unit ki personnel sing deploy tawduna Central Force sing maruoina Assam Rifles sing lauthokadabani haina so demand tawrakli ngarangi thaudu asibu yaningdaba phongdokladuna attack mayongna khiba Khulsing asigi khunja singna Kamjong district ki Asang Khulenda deploy toriba Assam Rifles sing khudakta lauthokhigadabani haiduna akanba mawongda protest chathaba hokre Bengal gi anaba CM wasakpa saruk yanaba khemchan Kolkata yaukre Manipur da punba phangdraba nemcha khivgen lose dikhoga loinina Kolkata Manipur baban yengsinkre Handak pangthokiba West Bengal gi mikhalda maipakhtuna BJP ga hanba chief minister oina hayeng pangthokadariba Subendro Adhikari gi wasaklawbagi thoram saruk yanaba chief minister Yumnam Khemchan Kolkata yaukre Manipur da punba phangdraba chief minister Yumnam Khemchan deputy chief minister nemcha khivgen amasung lose dikhopuna Kolkata da leiba Manipur baban gi fibam su yengsinkre West Bengal gi chief minister wasaklawbagi thoram saruk yarunabagi damang chief minister Yumnam Khemchan ngasi numit umba matung Kolkata gi damak Imphal thadokibani mangna Kolkata hek yobaga deputy chief minister nemcha khivgen amasung lose dikhoga pulaga Kolkata gi Soft Lake ta leiba Manipur baban gi fibam yengsinki Manipur baban asi haukiba chahi 2025 ki September 13 da India gi Prime Minister Narendra Modi na Manipur gi Governor Ajay Kumar Balaga punna saruk yaduna sangakhibani Kolkata gi Brigade Parade Ground da pangthokadariba CM gi wasaklawbagi thoram asida Prime Minister Narendra Modi Union Home Minister Amit Shah NDA gi luchingmasing saruk yagani West Bengal gi Chief Minister oina wasaklawgadariba chahi 53 suruba Subendro Adhikari Nandigram dagi bot karakhibani mahakna sit asimaktada Mamta Banerjee bu mikhalda maithiba piki West Bengal da BJP na ahanba oina leingak paiba ngamlakpa asida harawbagi pankhai leitraba Union Home Minister Amit Shah na phongdoraki Gangotri dagi Ganga Sagar fauba BJP gi leingak leirik chahi 100 gi fajaraba wakhalon aduna Gangotri dagi Ganga Sagar fauba asida BJP na leingak paiba ngamlakhibani West Bengal da BJP gi firal paihanaba manglakhiba manglan ngasidi thungba ngamle Article 370 lauthokhiba matamda leibak sin mathungna harawnaki adubu West Bengal da BJP gi leingak leitabagi waba phaunakhiba du ngasidi madu sukokpa ngamle BJP na supna gi West Bengal dagi khakta natana India pumbada leiriba law gi wangmada changsilakhiba mitop sing khanduna tanthokpagi thabak chatharagani leibak kanba haibase BJP gi amata ngairaba pandamni haina sumagna makhata na phongdoki nakal amaramda West Bengal da Subendro Adhikari na chief minister oina wasak lawgadari aduga Tamil Nadu dana maming leiraba actor Bijoy na chief minister oina wasak soidana lawragani haina phongdorakli panba yabadi Bijoy gi political party TBK da CPI amadi CPIM na mapung fana sawgalagani haina lauthorakre loinana BCK gi maikai su Bijoy gi party TBK da support tawragani haidi Churachandpur dagi KNAB amanung maiga kona na fari ngasi security force na Churachandpur gi Khawmen thang khuldagi Lalthang Zone kuntragani pan apokpa Khamkhaus 1 kauba KNAB gi kedar ama jaw wing area dagi 9mm pistol ani maru taret amasung mobile phone amaga kona na fari haina police control room gi charol amana phongdoragli Tamil Nadu da left ki saugatpaga loinana Bijoy na ngasi chief minister oina wasak lawragani Tamil Nadu politics ta puwari oiraba ahongba ama oigadaba khongthang amada Tamil ga back tree
Kanjagam TVKꯒꯤ Chief Thalapati Bijoyna hayeng ayuk state asigi anauba Chief Minister adu oina wasak lauragani. Warol asi Raj Bhavan da unakiba amada Governor aduna actor dagi politician olakiba aduda government adu semnaba official oina invite tawrakiba matungda lauthuraki saugatpagi letter sing pikhatkiba matung Governor aduna anauba administration adu luchingnaba Bijoyda official oina haijaki. Raj Bhavan thadoklakiba matung khudakta Bijoyna alliance amasung saugatpagi damak CPM leadership ta thagatnaba masamagna CPM headquarters ta chatki puna member chaniga kuntraga mari leiba assembly da TVK Chief Bijoyna maroiba political party singdagi tangai fadaba saugatpa phangkiba amasung mathau taba majority gi masing phangkiba matung Tamil Nadu gi mathangi Chief Minister oina thabak puragani. Maki party na seat chamaga nipan phangduna single largest party oiki. Matomtana government semnabagi damak mathau tariba masing chamaga taraga nipan yaugadaba seat tara watki. Adum moinama Congress CPI CPM amasung CBK gi saugatpaga loinana party aduna maipakna majority gi masing adu henkre. CPI CPM amasung CBK gi seat ani maipaki amasung Bijoy gi TBK da makoina saugalaki baduna maram oiduna Congress tagi seat manga ga loinana majority oigadaba chamaga taraga nipan yauki. Hayeng ayu pung 13 da wasak lobagi thorum adu pangthokani madugi mangoinana invitation amasung ategi thabak sing loisingani aikhoina saugatpagi letter adu pisinkhre. Governor aduna mangonda government adu semnaba khangalakre. Manipur muthatnaba honarabadi India kaigani loop manga leptana chatharagliba India lengaki proxy warna Manipur buthuainaba honaragliba si loop manga na ningthina khangi. Manipur muthatnaba honarabadi India kaigani haibasi khangjinba fai haina All Manipur United Clubs Organization amukogi President Sanjoy Shorokhaibam na phongdokre. Wafam masi Manipur da thokliba irang asigi warusin purakpa ngamdringi ngarang amuk khanghauduna Kamjong district ta lan taraktuna thokiba thaudo adu yaningdaba phongdoktuna Kwa Kaithal Bazar da amuko kohor PL MPAM Amowa amasung MSF punna lup manga na sinduna ngasi chuthakhiba wakan mifam ga mari leina mahangna phongdokhibani. Mifam adu da mahangna makhata na hai haukiba chahi 2023 dagi hauraga Manipur da tholakiba irang asida India amasung Manipur lengaki chapchaba firef ama miyamna uba phangdre. Irang asigi manungda India lengaki Constitution Supreme Court amasung Human Rights ki oiba trust sing ek sing kadai da laikhrabagi Manipur na India da tinkiba 1949 dagi hauraga ngasi fawba Manipur da loilam lengak chalaiduna lakli. India si malim khwaidagi achoba democratic country ni haina lauzarabasu Manipur da di dictator dagi hena sathiba lenga ama oiri. Manipur da fake encounter rape na chingba chathakiba amasung miyoi kya manghan khibagi thaudok kya leiri. Matam gi oina miyamna India lengakta para ama tambiduna lakpani. Handaki irang asida su soidina para ama tambigani haina su phongdokhi. Magna makhata na hai Manipur gi tampaki lamsing da hojik black law chalaiba hoduna Manipur bu 2029 fawbagi manungda muthatnaba India lenga ki lalok miyamna yabangam loi su nansu lupsingi maikhum uplaga proxy war chathariba si India lengak nani haiba Manipur miyamna khangi. Marama sina 2029 yodringai da Manipur miyamna India lenga ki loilam lenga ki mayokta achoba iho amaga loinina para tambiba matam oire. Masida leibak miyamna su saugot piu haina sumangna makhata ki Gari ani brown sugar kilo 2.5 room ga kona na miyoi ahum fare. Police control room gi cherol amada ngasi police na Churachandpur gi hill town area dagi net kolun hangsing nifuga mga kauba ke soron fai khulagi miyoi ama brown sugar kilo 1.360 ga kona na fare hari ngarang su security force na Senapati PS ki ti kulen checkpoint dagi live village dagi ke Dowal nifugani thoi cycle kaithel dagi nemnai link haukif nifugani thoi amasung mahaki mapuroiba henkhomang haukif nifuga ta red brown sugar kilo 1.140 Bolero NL 07C5762 Maruti Swift AS01E3344 lupa listing kuntra amasung mobile phone mariga kona na fare hairi. May kapto na miyamda ki akhang pibiganu ngarang namidang pung 13 makhairom tarakpada masakhangdaba khulai paiba miyoi kharana tangkham awang lekai dalaiba senjam tombagi yumda nongmai kapseduna aki akhang pikibagi thawong yaningde haina tangkham awang lekai Women Association gi secretary ke ibe amagi cherol amana phongdurakli. Karigumba lanai nungaina daba leirabasu punna phamina duna yasinaba purakpiu. Manipur gi hojik ori batang dulai ta daba phibam sida nongmai kaptu na miyamda aki akhang piba yaningde lanai apamba kharagi damak asigumba mathong huktaba thaba asi amu hana tawbiganu hairi. Accident da ama sire ngasi numidang pung 3 kara helakpada Khongjom PS ki manung chanba Sloveland School mapada Bolero MN01G1665 na thombada Honda Dio MN04 G9644 thorokpa kakching chumnang laikai digi naurem lalmani nifu apokpa M samungau thodok thofam da laikanaba nangdana laikhidre hairi. Pakistan da China na mateng pangki haukiba chahida India na Operation Sindur haina
ꯃꯤꯡꯊꯣꯟꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯗ ꯆꯥꯏꯅꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯅ ꯆꯥꯏꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯥꯏꯅꯥꯒꯤ ꯑꯦꯚꯤꯌꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯐ ꯆꯥꯏꯅꯥ (ABIC), ꯆꯦꯡꯗꯨ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯗꯤꯖꯥꯏꯟ ꯑꯦꯟড ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯖꯥꯡ ꯍꯦꯡꯅ ꯋꯥꯐꯝ ꯑꯁꯤ ꯇꯦꯂꯤꯚꯤꯖꯟ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯨꯞꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯆꯥꯏꯅꯥꯒ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯆꯥꯏꯅꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯇꯦꯛꯅꯤꯀꯦꯜ ꯁꯄꯣꯔꯠ ꯄꯤꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫